Myanmargi military Juntagi Mathakta Lal Houriba Kuki Lalhouba Masel Hattoknare ngamkhai lanthokuna India da sensilakpa militant ama yauna mari turel de Iraq naduna sire Myanmargi Chin state ta khulai matik chana paiba Kuki militant Masel gi marakta akanba mawngda khut thoknarakpadagi Kuki kaya ngamkhai lanthokuna India da sensilakpa leptre masing yamlaba Kuki sing tiyaw turel lanthoklaga Mizoram tamna sensilakpada Chin National Defense Force CNDF की member ahum yauna Kuki masa mari sire haina report amana phongdokle matam kharagi mamangdagi Chin state ta khulai matik chana paiba Chin National Army CNA amasung CNDF की marakta khut thokna duna lakhibane CNA की militant singna Chin state ta leiba CNDF की maru oiba kem ama khudum chansinna bohonarakpadagi nakal ani nakan bamong da khut thokna rakpaga loinana manak nakpada leiba mioi sing ngamkhai lanthokuna India rom da sensil lakhibane Hauji khut thoknariba CNDF amade CNA Myanmargi military junta maithiba pina bohona duna lakhibane wafam kharada yanaba ngamdavadagi khulai paiba militant ane Mizoram ga tainana leiriba Myanmargi Chin state ta khut thoknaba haurakhe maduna maram oiraga Chin state gi mioi lising mari rom Mizoram da chensilakpa laikhre Mizoram amadi Myanmargi tainaba mafam da cheliba tiyaw turel lanthorakpa natana India rom da chensilakna bagi atopa lambi leitaba maramna Kuki singadu turel asida iroiraga lanthokna bohona rakhibani haire Hauji Mizoram gi Champhai district ta Myanmargi Kuki lising mari rom changjafam logduna leiri haina police ki report amana phongdokle Champhai district ki senior police official amana agency da phongdokhibagi matungin Mizoram ga lonaba khawami amasung rikhodar khungang gi chensilakpa Kuki furup ki miyoi lising ani ga chanipan nifu ga manga Jokwathar village ta hangdokpa relief camp singda changjafam logduna leire June kunipan dagi hauraga Chinland Defense Force Hual ngoram CDF H amasung Chin National Defense Force ki marakta khut thoknaba haurakpadagi Chin state ta leramba Kuki furuki miyoi sing paktakna India rom da sensilakpa haukhe Myanmar dagi sensilagliba miyoi sing gi masing thibada pigliba ngang sing yaudaba maramna haujik faubada miyoi kaya Mizoram da sensilaglabagi haiba chapchana khangba ngamdre Mizoram gi chief minister Lalhouba gi political advisor Lalmuam Puya Puntena Jokwathar da hangdokliba relief camp sing da chatuna Myanmar gi Chin state gi sensil lakhiba miyoi singna hauji leiriba phibam adugi matangda kupna yengsinke report amagi matungin khulai paiba Kuki militant singi marakta makha na khut thokna rakpaga loinana CNDF na Chin state laiba CDF H ki maru oiba kem nipan khudum chansinba ngamle haire CDF H ki political wing oiriba Halmoram People's Organization gi luchingba mana phongdokhibagi matungin tongan ba kem nipan da leramba CDF H ki militant sing khulai thadoktuna surrender tawkhiba leite mafam matamna yadavadagi tangai fadana kem thadoktuna senkhibane haujiksu CNDF ki mathakta khut thanaba khudong chaba tanja ngaiduna leiri haikhe rongmai gi lamda su kem saduna khulai paiba sing leiba yaroi rongmai naga furumna khundari ba mafam singda anauba sugi kem saduna khulai paiba Kuki militant sing leiba yaroi haina rongmai naga council Manipur RNCN na phongdorokle lup asina thadorokpa cherol amana hai rongmai naga na khundari ba mafamda kilometer 7-9 lom sangba German Road Tiger Road haina mingthonba lambi ama semgana ba thorang laukhalakpaga loinana anauba su kem sana ba honarakpa thengnare nauna sagadoriba kem asida Manipuri lol khangdaba khulai paiba kadar lising kaya marum thamduna mafam kaya da popi pambi thana ba thorang laukhalakpa ibasi achumba thawong natte Thaurang asina hojik faubagi oina Manipur gi irang asida atamna yaudriba kanglup singda kaihouba oina thoklaga nei Ministry of Home Affairs amadi mari leina bapum namagna rongmai naga furupna khundari ba mafamda sugi anoba kem sana ba thaurang amata laukhatla loidabani haire